ꯃꯣꯏꯅ ꯒꯥꯔꯤ ꯃꯆꯥꯗ ꯂꯥꯛꯑꯒ ꯒꯥꯔꯤꯁꯦ ꯊꯠꯂꯒ ꯒꯥꯔꯤꯁꯤ DIꯁꯤꯗ ꯀꯥꯔꯦꯗꯅ ꯑꯗꯨꯒ ꯃꯤꯁꯦ ꯄꯨꯕꯒꯤ ꯋꯥꯅꯤ ꯅꯣꯡꯃꯩ ꯅꯝꯕ ꯊꯧꯍꯜꯂꯒ ꯄꯨꯔꯒ ꯑꯗꯨꯒ ꯂꯧꯕꯨꯛꯇ ꯄꯨꯗꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯆꯤꯉꯥꯔꯦꯜ ꯇꯦꯖꯄꯨꯔꯒꯤ ꯃꯐꯝ ꯑꯃꯗꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯂꯥꯟꯊꯣꯡꯗꯒꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯕ ꯃꯤꯑꯣꯏ ꯑꯃ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯥꯟꯗꯣ ꯂꯩꯉꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯀꯟꯕ ꯉꯝꯕꯒꯤ ꯃꯃꯤ ꯑꯗꯨꯅꯤ ꯎꯔꯤꯕ ꯑꯁꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯅꯕ ꯄꯨꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯃꯁꯨꯡ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯂꯤꯁꯅ ꯐꯥꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯥꯗꯨꯅ ꯄꯨꯔꯛꯄ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯐꯥꯅꯕ ꯄꯨꯂꯤꯁꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯤ ꯂꯣꯏꯅꯅ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯄꯥꯏꯔꯛꯄꯅꯤ ꯍꯥꯏꯕ .32ꯒꯤ ꯅꯣꯡꯃꯩ ꯑꯃꯁꯨ ꯄꯨꯂꯤꯁꯅ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯩꯈꯣꯏ ꯄꯨꯂꯤꯁꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯔꯤ